ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯆꯅꯨ꯫ ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩꯕ ꯇꯣꯝꯆꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯛꯄ ꯂꯥꯏꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯁꯦꯡꯕ ꯄꯣꯠꯁꯛ ꯑꯃꯒ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯤꯔꯕ ꯄꯥꯠ ꯃꯌꯥꯏꯗ ꯂꯩꯕ ꯈꯨꯜ ꯑꯃ ꯌꯦꯛꯂꯨꯕꯗꯒꯤ ꯇꯣꯝꯆꯥꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯏꯆꯦ ꯇꯣꯝꯕꯤ, ꯇꯥ ꯇꯣꯝꯆꯥꯗꯨꯕꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯑꯗꯨꯅ ꯏꯆꯦ ꯊꯒꯣꯏꯗꯣ ꯃꯆꯥ ꯑꯅꯤꯗꯨꯒ ꯋꯥꯕꯅ ꯐꯦ ꯂꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯔꯤꯕꯅꯣ? ꯈꯪꯗꯦꯗ ꯏꯕꯦꯝꯃ, ꯃꯤꯅ ꯍꯥꯏꯅꯕꯗ ꯄꯥꯠ ꯃꯄꯥꯜꯗ ꯇꯥꯕ ꯈꯨꯜ ꯑꯃ ꯌꯦꯛꯂꯨꯕꯗꯒꯤ ꯂꯥꯏ ꯐꯠꯇꯕꯅ ꯆꯦꯟꯈꯤꯕꯅꯦꯁꯨ ꯍꯥꯏꯅꯩ꯫ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯣ ꯂꯥꯏ ꯌꯦꯛꯄ ꯇꯣꯝꯆꯥꯅ ꯈꯪꯍꯧꯗꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯆꯥ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯣꯛꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯑꯩꯅ ꯌꯦꯛꯈꯤꯕ ꯄꯥꯠ ꯃꯄꯥꯜꯗ ꯇꯥꯕ ꯈꯨꯜ ꯑꯗꯨꯗ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯁꯨ ꯈꯪꯗꯦ꯫ ꯂꯨꯔꯤꯕꯅ ꯃꯁꯤꯗꯒꯤ ꯀꯔꯝꯅ ꯊꯣꯛꯀꯅꯤ ꯈꯪꯗ꯭ꯔꯦꯅꯦ꯫ ꯑꯁꯤ ꯈꯟꯅ ꯂꯥꯏ ꯌꯦꯛꯄ ꯇꯣꯝꯆꯥꯗꯣ ꯈꯨꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯇꯧꯕ ꯌꯨꯝ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯨꯖꯥꯁꯤꯗꯤ꯫ ꯑꯁꯤ ꯈꯟꯅ ꯇꯣꯝꯆꯥꯗꯣ ꯃꯃꯤꯠ ꯀꯨꯞꯇ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯤ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯑꯝꯃꯤ꯫ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ? ꯁꯛꯍꯦꯟꯕꯤ, ꯑꯩꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯗꯣ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯂꯤꯛꯂꯥ ꯇꯣꯝꯆꯥ ꯎꯕꯗ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯌꯧꯔꯛꯂꯤꯕ? ꯁꯛꯍꯦꯟꯕꯤ, ꯉꯥꯏꯈꯣ, ꯑꯩꯒꯤ ꯃꯤꯡ ꯁꯛꯍꯦꯟꯕꯤ ꯀꯧꯗꯦ, ꯂꯤꯛꯂꯥ, ꯂꯤꯛꯂꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯛꯎ꯫ ꯏꯕꯦꯝꯃ ꯂꯤꯛꯂꯥ, ꯑꯩꯁꯦ ꯂꯥꯏ ꯌꯦꯛꯄꯅꯤ꯫ ꯑꯩꯅ ꯄꯥꯠ ꯃꯄꯥꯜꯗ ꯇꯥꯕ ꯈꯨꯜ ꯑꯃꯈꯛ ꯑꯁꯨꯝ ꯌꯦꯛꯂꯝꯕꯗꯒꯤ ꯑꯀꯟꯕ ꯏꯔꯩ ꯑꯃ ꯂꯥꯛꯂꯒ ꯑꯩꯕꯨ ꯏꯔꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯎꯪꯗꯨꯅ ꯍꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯊꯨꯡꯂꯕꯅꯤ꯫ ꯂꯤꯛꯂꯥ ꯇꯣꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯥꯁꯨ ꯂꯤꯛꯂꯥꯅ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯇꯧꯗꯨꯅ ꯂꯤꯛꯂꯥꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯈꯨꯜ ꯑꯁꯤ ꯌꯦꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯒꯦ? ꯅꯣꯡꯃ ꯑꯩꯒꯤ ꯈꯣꯡꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯑꯃ ꯂꯥꯛꯂꯒ ꯄꯥꯠ ꯃꯄꯥꯜꯗ ꯇꯥꯕ ꯈꯨꯜ ꯑꯁꯤꯕꯨ ꯎꯍꯜꯂꯝꯕꯅꯤ꯫ ꯃꯗꯨꯗꯩ ꯑꯩꯅ ꯈꯨꯜ ꯑꯁꯤ ꯐꯖꯩ, ꯑꯃꯨꯛꯇꯪꯗꯤ ꯌꯦꯛꯀꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯈꯣꯡꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯂꯥꯛꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯈꯨꯜ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯆꯧꯕ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯏ ꯅꯨꯄꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯤꯛꯂꯥꯅ ꯇꯣꯝꯆꯥꯗ ꯇꯝꯂꯝꯃꯤ꯫ ꯇꯣꯝꯆꯥꯁꯨ ꯂꯤꯛꯂꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯏꯕꯦꯝꯃ ꯂꯤꯛꯂꯥ, ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯍꯟꯕ ꯉꯝꯒꯗꯒꯦ? ꯏꯕꯨꯡ, ꯃꯐꯝ ꯑꯁꯤꯗꯕꯨ ꯊꯨꯡꯂꯕ ꯀꯅꯥ ꯑꯃꯠꯇ ꯅꯥꯟꯊꯣꯛꯄ ꯉꯝꯕꯒꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯕꯣ ꯍꯥꯏꯁꯤꯕꯣ? ꯏꯕꯨꯡ, ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯒꯤ ꯃꯔꯝꯗ ꯅꯆꯜ ꯁꯝꯂꯞꯄ ꯋꯥꯔꯤ ꯂꯤꯖꯔꯛꯀꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗꯣ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯤꯌꯥꯝꯗꯣ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯍꯩꯅꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯀꯟꯅꯁꯨ ꯅꯣꯝꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯑꯆꯧꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯧꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏ ꯈꯖꯥꯏꯗ ꯐꯤꯕꯝ ꯌꯥꯝꯅ ꯊꯤꯕ ꯑꯃꯨꯕ ꯆꯥ ꯑꯃ ꯊꯨꯡꯂꯝꯃꯤ꯫ ꯏꯕꯨꯡ ꯑꯆꯧꯕ, ꯅꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯈꯨꯗꯝ ꯌꯥꯎꯅ ꯄꯣꯛꯂꯛꯂꯤꯅꯦ꯫ ꯀꯩꯅꯣ, ꯏꯅꯦꯅ ꯍꯥꯏꯗꯨꯕꯣ ꯑꯁꯦꯡꯕ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤ ꯇꯨꯝꯕ ꯇꯥꯔꯦ꯫ ꯀꯥꯟꯅꯗꯦ, ꯍꯧꯖꯤꯛꯃꯛ ꯍꯨꯟꯗꯣꯛꯂꯨꯕꯅ ꯐꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯗꯣ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯂꯨꯅꯕ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯃꯨꯟꯗꯧꯒꯤ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯣ? ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯒ ꯃꯥꯅ ꯀꯔꯝꯅꯅꯣ ꯍꯤꯡꯗꯣꯏꯁꯤꯕꯣ?
Mama, ai kemta khangde. Hegi haibo hausimak angang asibu hundokiba asitani. Asi haiduna magi nupidagi angang ado munnaba hotnarami. Tombiso angamba thawna puthoktuna masabu munkhidanaba hotnarami. Mama, aina phajana hairingaisida angang piro. Adu natrabadi nangso aisu yauna. Isa mayamsiga yumsidagi tanthoklani. Tombi mapuroibagi wadu tabada mamitagi mapita aduna pokpada ngairiba macha aduda nungsina yenglaga mapuroibagi makhudda tapna angangdu sinarami. Mama, karisu khangano. Angang asi hingchabini. Mase pat khongbanda langthokluge. Asi haiduna asawbado pokpada ngairiba macha nupido pat khongbanda langthokba chakhirami. Tombi mapuroibana thokhrabada mamitagi mapi leptana sintharami. Imagi bema, nang imabu waroganu ko. Nabung, nache, mayam sige kalaga. Nang bu ima na miray batare. Asi haiduna tombido pena kapcharami. Nakal amaram dana chawbado masanapi adu bapat khongbalda puraklaga lana yomsilami. Aduga akoiba aduda mi leibra leitabra haina kuyeng lami. Kanasu leiba udre. Swaisida hekta thamlake. Asi haiduna zawba masanupi adubu napi marakta thamlami. Aduga mafam adu thadokduna mayum tamna parpak chakhirami. Mathangi ayu anganbada khul adugi lukhoi kauba chahi miyai chanba nupa ama patanga phawa chatnaba haiduna pat khongbaldu tamna laklami. Matamduda angang kapagi khonjel ama taraklami. Pat khongbal asidabu karaidagi angang kapagi makhonone. Asi khana lukhoido akoibadu kuyeng lakwa matamda napi marakta angang amana kaplaga leiribado thengnarami. Kanagi masanune. Masabu hundokpa ngamliba mamampa sisu angakpani. Asi haiduna lukhoido angang adugi manakta sangsilami. Matamduda angang adugi masagaida leiriba amubasa adu urami. Asinanine. Nakhoigi ima pabungna nangbu hundoklise. Phare, ngasidagi ipuga leiba haiduni. Asi haiduna lukhoi pachat patoklaga angang nupi masado mayum tamna pukhirami. Numit adudagi lukhoina angang nupi masa adubu thaba haina kaubirami. Asumna numit adudagi lukhoina thaba abu mama mapa sakna yopirami. Matamna asum haukhibana thaba asu chahi manga hairaklami. Hai thaba, nang bukai dalege. Ipo, ay sida laye. Asi haiduna thaba do makuta mana masing khara pairaga chinsilaklami. Nang bu kaida chatluribano. Ipo, hore nungdang thongnaba hinsang mana thirubani. Isu tombi. Karigi isu na hinsang mana thirubano. Ipo na phanaba thidobaduda. Ipo na waana hotnabaduda aisu ipugi mateng pangribani. Asi haiduna thabana mana hekliba mana masing mayamdo malami. Maduloiraga mapuda lampakta mamanabi mayamna sanaribado yauruge hairamlaga lampaktamna laklami. Thaba lampak yauraklabada angang mayamna sanariba adugi manakta sangsilami. Tathembung, noina sanarido aisu yaujage. Yaroi, nangdi hingzabini. Aikhogi marakta yaurdi aikhoy bujage harakani. Asi haiduna angang mayamduna thabada laibak nongtum chaitek khullaga panglang silami. Hingchabi natiye. Asi haiduna thabado angang mayamduna langlakliba nongtum chaitek mayamdo ngakthoknaba hotnarami. Mahakna hairibado atay angang singduna tabiramde. Adugi mahot hena kanna nongtum chaitek mayamdo langsilami. Upay leita thabado mayum tamna kaplaga chenkhirami. Isu tombi, kaplaga laklabadi kaidawre. Ipo, kaigino makoina ibo hingchabini haise. Kanana hainune isubu hingchabini haibade. Isudi ipugi phajabini. Asi haiduna lukhoina thababu themjilami matamna sum haukhibana thaba so leisabi macha pharakpa matang oiraklami. Isu tombiya
ꯅꯪꯕꯨ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤ ꯉꯥꯏꯍꯥꯛ ꯊꯣꯛꯂꯒ ꯌꯦꯡꯂꯨꯆꯣꯗꯅ. ꯏꯄꯨ, ꯇꯜꯂꯤꯗ. ꯃꯌꯥꯝꯅ ꯑꯩꯕꯨ ꯎꯔꯒ ꯍꯤꯡꯁꯥꯕꯤ ꯂꯥꯛꯂꯦ ꯍꯥꯏꯅꯕꯗꯣ ꯑꯩ ꯍꯩꯅꯗꯦꯗ. ꯐꯔꯦ. ꯏꯁꯨꯅ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯔꯕꯗꯤ ꯆꯠꯂꯨꯔꯅꯨ. ꯏꯄꯨ ꯉꯥꯏꯍꯥꯛ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯗꯣ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯂꯨꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯂꯦꯡꯒꯥ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ, ꯇꯥ ꯂꯨꯈꯣꯏ, ꯀꯔꯥꯏ ꯆꯠꯂꯤꯕꯅꯣ? ꯊꯣꯝꯕ, ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯨꯁꯤꯔ ꯇꯧꯕꯅꯤ. ꯀꯥꯏꯗꯒꯤ? ꯇꯥꯗꯅ ꯂꯥꯏꯁꯪ ꯆꯪꯂꯕꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯥꯗꯕꯨ ꯇꯥꯟꯊꯣꯔꯛꯂꯒꯅꯤ. ꯊꯣꯝꯕ, ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈꯤꯗꯅ? ꯇꯥꯗꯅ ꯑꯀꯥꯏꯕ ꯇꯧꯏ ꯍꯥꯏꯕꯒꯤ ꯅꯠꯇꯦ. ꯇꯥꯗꯅ ꯌꯣꯛꯂꯤꯕ ꯏꯁꯨ ꯅꯨꯄꯤ ꯑꯗꯣ ꯍꯤꯡꯁꯥꯕꯤꯅꯤ ꯍꯥꯏꯅ ꯈꯨꯟꯅ ꯋꯥꯔꯤꯅꯔꯦ. ꯑꯗꯨꯅ ꯇꯥꯗꯁꯨ ꯂꯥꯏꯁꯪ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯅꯔꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯅ ꯂꯨꯈꯣꯏꯗ ꯈꯨꯜ ꯃꯤꯌꯥꯝꯅ ꯃꯁꯨ ꯅꯨꯄꯤ ꯊꯕꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤꯅꯔꯤꯕ ꯑꯗꯨ ꯇꯝꯂꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯂꯨꯈꯣꯏꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯀꯔꯤꯅꯣꯅꯦ ꯈꯨꯜ ꯃꯤꯌꯥꯝꯅ ꯈꯜꯂꯤꯕ ꯑꯁꯤꯕꯨ? ꯏꯁꯨꯒꯤ ꯃꯃꯥꯏꯗ ꯆꯥ ꯑꯃꯈꯛ ꯂꯩꯕꯕꯨ ꯍꯤꯡꯁꯥꯕꯤꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯔꯤꯁꯤꯕꯣ? ꯇꯥꯗ, ꯃꯁꯤꯗꯤ ꯃꯃꯥꯡꯉꯩꯗꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗꯣ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ. ꯂꯨꯈꯣꯏꯁꯨ ꯃꯌꯨꯝꯗꯒꯤ ꯍꯔꯥꯎꯅ ꯀꯨꯝꯍꯩ ꯌꯦꯡꯂꯨꯒꯦ ꯍꯥꯏꯅ ꯊꯣꯔꯛꯄꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯏꯄꯨ, ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ. ꯊꯨꯅ ꯍꯟꯖꯤꯜꯂꯛꯂꯕꯗꯤ ꯀꯩꯗꯧꯔꯕꯒꯦ? ꯏꯁꯨ ꯇꯣꯝꯕꯤ, ꯏꯄꯨ ꯍꯛꯆꯥꯡꯁꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ, ꯑꯗꯨꯅ ꯍꯜꯂꯛꯂꯕꯅꯤ. ꯊꯕꯥ ꯃꯄꯨꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯗꯨꯗ ꯄꯥꯈꯠꯆꯔꯝꯃꯤ. ꯑꯗꯨꯅ ꯃꯄꯨꯒꯤ ꯃꯁꯥꯗꯣ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ. ꯏꯁꯨ ꯇꯣꯝꯕꯤ, ꯅꯄꯨ ꯀꯟꯅ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦꯗ. ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯕ ꯑꯗꯨꯗ ꯏꯐꯨꯟ ꯐꯨꯜꯂꯦꯅ ꯇꯧꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯗ. ꯏꯄꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯑꯅꯥꯕ ꯈꯪꯖꯟꯕꯗꯣ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ. ꯁꯦ, ꯐꯥꯟꯁꯤꯗ ꯅꯤꯡꯊꯤꯅ ꯐꯝꯂꯣ. ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯕꯥꯗꯣ ꯄꯥꯠ ꯈꯣꯡꯕꯥꯜꯗ ꯃꯄꯨꯅ ꯄꯥꯠꯇꯒꯤ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯇꯣꯝꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯉꯥꯏꯕ ꯂꯥꯛꯄꯒ ꯊꯦꯡꯅꯔꯝꯃꯤ. ꯇꯣꯝꯕꯤ ꯊꯕꯥꯕꯨ ꯍꯦꯛ ꯎꯕꯗ ꯀꯣꯛꯇꯒꯤꯅ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ. ꯏꯕꯦꯝꯃ, ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯏꯅꯦ, ꯊꯕꯥ ꯀꯧꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯂꯨꯈꯣꯏꯁꯨ ꯄꯥꯠꯇꯒꯤ ꯍꯤ ꯍꯣꯟꯖꯤꯜꯂꯛꯂꯒ ꯄꯥꯠ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯊꯥꯡꯂꯝꯃꯤ. ꯏꯄꯨ, ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯀꯦ? ꯏꯁꯨ ꯇꯣꯝꯕꯤ, ꯌꯥꯝꯅ ꯐꯥꯔꯛꯇꯦꯗ. ꯏꯄꯨ, ꯈꯥꯎꯗꯣ ꯑꯩ ꯄꯥꯏꯕꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯂꯨꯈꯣꯏꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯄꯣꯂꯥꯡꯗꯨ ꯂꯧꯔꯒ ꯃꯁꯨ ꯃꯄꯨꯗꯣ ꯅꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ. ꯊꯕꯥꯅ ꯅꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯇꯣꯝꯕꯤꯗꯣ ꯃꯄꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ. ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯩꯖꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯆꯥꯎꯔꯝꯂꯒꯅꯤꯀꯣ. ꯑꯁꯤ ꯈꯟꯅ ꯇꯣꯝꯕꯤꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤꯕꯗꯣ ꯐꯤꯁꯤꯅ ꯇꯩꯊꯣꯛꯂꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯑꯆꯧꯕꯁꯨ ꯍꯤ ꯑꯃꯗ ꯈꯣꯡꯕꯥꯜꯗꯨ ꯇꯝꯅ ꯍꯣꯟꯖꯤꯜꯂꯛꯂꯝꯃꯤ. ꯃꯃꯥ, ꯑꯩꯅ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯔꯃꯛꯇꯨꯗ ꯅꯪꯅ ꯍꯦꯛꯇ ꯃꯔꯛꯏ. ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯅꯅꯥꯏ ꯅꯨꯄꯤ ꯄꯥꯈꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯍꯣꯏꯁꯦ, ꯐꯔꯦ, ꯌꯨꯝꯗ ꯍꯜꯂꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯇꯣꯝꯕꯤꯗꯣ ꯆꯥꯛ ꯊꯣꯡꯂꯤꯅꯤꯅ ꯇꯧꯔꯤꯕꯗꯣ ꯆꯥꯛꯈꯨꯝ ꯃꯃꯥꯡꯗꯨꯗ ꯃꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ. ꯃꯃꯥ, ꯀꯩꯅꯣꯅꯦ ꯅꯪꯅ ꯑꯗꯨꯗ ꯇꯧꯔꯤꯗꯨꯕꯣ? ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯗꯅ ꯃꯪꯂꯒ ꯂꯩꯔꯤꯗꯨꯕꯣ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛꯈꯤꯕ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯎꯅꯤꯡꯕ ꯐꯥꯎꯔꯛꯏ. ꯃꯃꯥ, ꯃꯗꯨꯒꯤ ꯋꯥꯈꯜꯗꯨꯕꯨ ꯀꯔꯣꯝꯗꯒꯤ ꯈꯜꯂꯨꯔꯤꯕꯅꯣ? ꯃꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯗꯣ ꯆꯥꯛꯈꯨꯝꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯃꯇꯧꯗꯨꯗ ꯇꯣꯝꯕꯤꯗꯣ ꯅꯤꯡꯕ ꯀꯥꯏꯅ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯊꯕꯥꯗꯣ ꯃꯄꯨꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡꯗꯣ ꯅꯤꯡꯊꯤꯅ ꯃꯩꯗ ꯌꯥꯏꯊꯣꯛꯂꯝꯃꯤ. ꯃꯗꯨ ꯂꯣꯏꯔꯒ ꯈꯨꯜ ꯑꯗꯨꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯇꯣꯝꯆꯥꯒꯤꯗ ꯂꯥꯛꯂꯝꯃꯤ. ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯏꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯏꯅꯦ,
nahan khurana nga lauge hairambado purakle. Ibema, nangi ngado yamna tangi. Atopadagi oina lauragi. Thabalagi wadu tabada thabado sauningbana di loirabani. Adobo asawado phatharami. Ine, adugidi inina haiba mamangdada pithoklaga loire. Hoine, adum haina hairabadi loina leithoklaga loire. Asi haiduna thabana purakliba nga mayamdo thabalayda loina yonsilami. Thabalaysa thabana hongna yolakpaduda harauna ngado loina laurami. Ine, nga so loina laurabanina aiso halage. Hoi, hallo. Asi haiduna thabalaydo nga yawa khawdo pairaga imungda prapap sangkirami. Thabalaygi matawduda masi haigumna mangag haipe ilamlaga maso mayumlomda laklami. Isyu tombi, nang bukadayda chatluribano. Ipo, nga iyaybado yontoklubani. Asi haiduna thabado mapuda nga yolubagi panglagpa seldo ulami. Pare. Aduna chengwan ba haiduni. Hoy ipo. Asi haiduna thaba imungda changkhirami. Asumna matam khara hawkre. Nomagi namita lokhoygi masado yamna kanna ngamlaklamde. Madu ubada thabado yamna pakhajarami. Ipo, ay ipugi manahidakto maningi singda hekpakaruge. Makhagi thembungdo ipuga laiminanaba ay hairukige. Ngaiko. Thaba mapuna hairibado tadabi thangnabagi angangdo kawba chenkhirami. Thembung! Ise, kadorage? Ise singda ipugi manahidak hekluge. Nang ipuga ngihakta laiminaramo. Hoyje. Thaba thembungda mapubu kupna yengsinbiramo hairamlaga makhoygi khungi maningda laiba chingdu tamna chenkhirami. Thaba chingdugi chingang yaurakpada mapugi manahidak ado kanna thirami. Nahan kaide swaida he haubani. Asi haiduna thaba ado hidak manado akoiba aduda haubra haina yenglami. Tanja aduda pakhang masa amaso manangganda polang yalaga hidak mana thiduna laklami. Ijal, nangna thiribadubo karino? Ibong, sorhan bawabagi phanaba mana hidak dune. Ihe, adudi aina ngasayna loina hekrene. Se, sidagi laurlo. Asi haiduna pari na thabada manahidak ado pirami. Thaba sumapugi khallaga manahidak ado lauduna mayum tamna laklami. Thaba mayum yaurabada manahidak ado mayda putlami. Ipo, se, hidak se kita thaksi se. Asi haiduna thaba na mapuda hidak mahido tamna imbirami. Lokhoy so hidak mahido thakpadagi masado sor chaning ta na holaklami. Isyu tombi. Isyu se. Mapu ay hotnabada yamna wazari tawise. Ipo, karigi adum na haribano. Ay gidi ipo na tanakana layribage. Ipo na patanang dathokrabadi nasudi kanaga lehawni. Hay, angawbi. Karigi adum na haribano. Ipo kakshu tawdine. Isyu bu karigi hundokduna jatawribano. Asi haiduna lokhoyna thabagi makokta nanthabirami. Thaba sumapuna karisu tawdre hairabaduda momon nonglaklami. Ipo, adudi ay chak thongnaba tawrage. Hoy. Thaba mapubu ningthina potha hanbiramlaga chakhumda changduna chak thongnaba tawrami. Asumna matam khara hawkhre nomagi numita thabana chingda manahidak thiba chatpada pariga amuk thengnarami. Ichal, nangso manahidak thiba lakliro. Hay ibong. Asi haiduna makhoy anido wari watay ngihag sarami. Namit adudagi hawna makhoy anido naksina loina ba hawraklami. Naksina loina badagi parina toyna thabagi mateng pangbirami. Nakal amaramda na madugi paudo tabada parigi mamado may hawna sarami. Madugi angangdo lakta lakisano. Mana khaliba sibo karino khangdimi. Asi haiduna parigi mamado isaw lang duna masano pa halagpa ngayit na layrami. Ngayhaki tungda pariso magi manahidak yawa polang duyalaga konthong lomdagi sanglagklami. Ibungo, nang nakhaliba sibo karino.
Karino imana haidubo ai wakhal taba ngamdre ngamloye nangdi karigino nangna mina hingchabi ni hainabi aduga he pulibo kidabro nangbo kanano hingchabi aibo parigi wadu tabata parigi mamadu sauna machada thabagi maramda hairami madu tabada parido khangnong thora ami aina sukluna haisi mana phagi oina tathokline ima phagi tathokpagi wanati madine mida aki khan kari supide madugi onaba migi mateng yamna pangmu nupini migi mateng pangmu pangdaba ai khangde aigi haibu matungdane maga loina ba yaroi haibasini ima maga loineraga kidoroge asi haiduna parido magi polangdo tharaga mana hidak mayamda lawthoktuna mafam chana thamlami imagi bungo nangbu imana harisida kita wakhal taw kaidawge asi haiduna parigi mamana parida khulmiyamna thabagi maramda wari nariba adu tamlami adabu paride mamana hairibado thoina tasilamde ima mina pangangangnabadu thoina tasilunu asi haiduna parido hidak mana khara ising asengbada chamlaga phutnaba tarami masagi wado parigi mamasu hairuduna karisu kanaroi khanglami phare nangna phare khanbado atum tawro asi haiduna parigi mamado isau langduna imungda changkhirami asumna matam khara haukhre lokhoi sohal oisilakpagi mahaki anaba do toina horami aigi anaba asina handakti khanghen henjin badong tawi karigumba aina phattanungda thokrabadi ishu nubi asina kanaga lehauba asi khanbada lokhoido wakhal laimal oiba haido oirami thabas adu mangai mapugi masado phagatnaba kanna hotnarami adubu hotnariba do ikan kanabadi oiramde handakti ipugi masase ifa phagat pangamde tawrise aibo maiba amada tanabana phagatra khangde asi khana thabado wakhal wana pat khongbalda phamduna leirami isal kaidawre aduda unglaga phamide ibong ipudo masai ifa phagat pangamde aduna kaidawsege khaline andugi oire andugidi kaisu khalonu aina hidak mona he yonba maiba hibam lei maduda yenghansi haibong asi haiduna thabaga pariga do maiba adugi mayumda laklami matamduda maiba do nupa amagi makhong asokpa layengduna leiba thengnarami ibungo pari kari leire khura da ipu amakhaki masado amukta layeng biu haina laklibani nangna haibabu khura na yengthoklaga loiredana ibungo asigi makhong asokpa se hidak natlamkhige aduga chalasi hoi khura asumna nupa adugi makhong asokpado hidak napa loiraga maiba tombado makhoi aniga loinana lokhoigi masado yengba laklami maiba tombana lokhoigi khudang mihundu paiduna yenglami khura gi se yamna kuiraba maline chammi bungo khara kuire aduna layengba se kharadi wagadaba maline khura warabasi wana khurani ipubu layengbidaba yandeko hoi asi haiduna maiba tombana lokhoigi masado kupna yenglaba tungda madugi chanaba mana hida khara hairami phare ngasigidi aisu hankragi khura ai thindokjage thaba aisu khuraga adam hankragi mana hidak to ai hore la hingla thilaagi asi haiduna pariga tombaga do thokhirami ishu tombi nangbo kaidagi selna maiba asibu kauribano ipu aina pediye ibung parina pirage hai lokhoi masunu pegi wadu tabada sor sangna hondoklami heina leitraba tungda ishu nupi asibu kanana yengshin hauni khanbada thawai warurabani adubu nupa masa asina yengshin biba ngamlabadi phakrakhanida asi khana lokhoido wakhal khitangdi yanglami
ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯗꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯔꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯕꯥꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯅ ꯀꯤꯅ ꯇꯨꯀꯠꯆꯅ ꯂꯣꯏꯅꯔꯕꯗꯤ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯄꯥꯔꯤꯒ ꯊꯕꯥꯒ ꯂꯣꯏꯅꯅ ꯆꯤꯡꯗ ꯃꯅꯥ ꯍꯤꯗꯥꯛ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯒꯤ ꯃꯃꯥꯗꯣ ꯊꯕꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯤꯒ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ 이베마, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯈꯨꯔꯥꯒꯤ ꯏꯁꯨ ꯅꯨꯄꯤꯔꯣ ꯊꯕꯥ ꯍꯥꯏꯔꯤꯕꯁꯦ? ꯃꯥꯅꯤ 이베마, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯈꯨꯔꯥꯁꯦ ꯏꯄꯥꯒꯨꯝꯕꯅꯤ, ꯋꯥ ꯀꯟꯕꯗꯤ ꯉꯥꯡꯅꯤꯡꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯒꯤ ꯃꯃꯥꯅ ꯂꯨꯈꯣꯏꯗ ꯊꯕꯥꯒ ꯄꯥꯔꯤꯒ ꯂꯣꯏꯅꯔꯤꯕꯗꯣ ꯄꯥꯝꯗꯕ ꯑꯗꯨ ꯇꯝꯂꯝꯃꯤ꯫ 이베마, ꯑꯉꯥꯡ ꯃꯁꯦꯟ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕ ꯑꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦꯅꯦ? ꯈꯨꯔꯥ ꯑꯇꯩ ꯈ꯭ꯋꯥꯏ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯔꯣꯏꯗꯕ, ꯑꯗꯨꯕꯨ ꯈꯨꯔꯥꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤꯅꯤꯗꯣ, ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯥꯒ ꯂꯣꯏꯅꯍꯟꯕꯗꯣ ꯄꯥꯝꯖꯗꯦ, ꯑꯩ ꯌꯧꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯒꯤ ꯃꯃꯥꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏꯗꯤ ꯄꯥꯔꯤꯒꯤ ꯃꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯣ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯃꯊꯃꯣꯏ ꯑꯗꯣ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯣ ꯑꯁꯥꯎꯕ ꯀꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯨꯈꯣꯏꯗꯣ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯍꯧꯔꯛꯇꯨꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯂꯝꯃꯤ꯫ ꯂꯨꯈꯣꯏ ꯃꯁꯥꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯁꯤꯜꯂꯛꯇꯕ ꯑꯗꯨꯗ ꯃꯊꯕꯥꯛꯇꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯕꯥꯁꯨ ꯆꯤꯡꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯕꯥꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯄꯨꯗꯣ ꯃꯥꯡꯒꯣꯜꯗ ꯍꯤꯞꯂꯒ ꯂꯩꯕꯗꯣ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯄꯨ, ꯀꯩꯅꯣ ꯇꯨꯝꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯃꯥꯡꯒꯣꯜꯁꯤꯗ ꯇꯨꯝꯂꯤꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯃꯄꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯧꯔꯤꯕꯗꯣ ꯀꯔꯤꯁꯨ ꯃꯆꯤ ꯂꯦꯡꯂꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥꯗꯣ ꯃꯄꯨꯒꯤ ꯃꯁꯥꯗ ꯅꯣꯝꯂꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯀꯔꯤꯁꯨ ꯃꯆꯤ ꯂꯦꯡꯗꯕ ꯑꯗꯨꯗ ꯃꯈꯨꯠꯅ ꯃꯄꯨꯒꯤ ꯃꯅꯥꯇꯣꯟ ꯁꯨꯃꯥꯡꯗꯨꯗ ꯍꯥꯏꯐꯦꯠ ꯊꯥꯡꯖꯤꯜꯂꯤ꯫ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯣꯔ ꯍꯣꯟꯕꯒꯤ ꯁꯥꯃꯤꯟ ꯑꯃꯠꯇ ꯐꯪꯂꯛꯂꯝꯗꯦ꯫ ꯏꯄꯨ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯁꯨꯕꯨ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯔꯤꯕꯅꯣ? ꯏꯄꯨ, ꯁꯤ ꯍꯧꯒꯠꯂꯣ ꯏꯄꯨ, ꯍꯧꯒꯠꯂꯣ ꯏꯄꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯣ ꯃꯄꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯂꯨꯈꯣꯏ ꯂꯩꯇꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯈꯨꯜ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯂꯨꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨꯗ ꯊꯕꯥꯗꯣ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ꯫ ꯏꯄꯨ, ꯀꯔꯤꯒꯤꯅꯣ ꯅꯁꯨꯕꯨ ꯍꯨꯟꯗꯣꯛꯂꯒ ꯆꯠꯂꯤꯕ? ꯑꯩ ꯏꯇꯣꯝꯇ ꯂꯩꯕ ꯑꯁꯤꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯏꯄꯨ? ꯑꯁꯤ ꯈꯟꯅ ꯊꯕꯥꯗꯣ ꯃꯄꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯥꯔꯤꯗꯣ ꯑꯆꯥ ꯑꯊꯛ ꯈꯔ ꯌꯣꯝꯂꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯆꯠꯇꯧꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ? ꯏꯃꯥ, ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯊꯕꯥꯗꯣ ꯃꯄꯨ ꯂꯩꯈꯤꯗꯕꯒꯤ ꯃꯇꯣꯝꯇ ꯇꯧꯐꯝ ꯈꯪꯂꯝꯂꯔꯣꯏ꯫ ꯑꯩ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕꯗꯣ ꯊꯣꯏꯅ ꯊꯧꯁꯥꯗꯅ ꯃꯃꯥꯅ ꯃꯥꯕꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯗꯕꯤ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯁꯦ ꯇꯥꯈꯤꯗ꯭ꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯒꯤ ꯃꯃꯥꯗꯣ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯕꯥꯗꯣ ꯃꯥꯡꯒꯣꯜ ꯎꯈꯣꯛꯇꯦꯟꯗ ꯉꯥꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗ ꯄꯥꯔꯤꯗꯣ ꯑꯆꯥ ꯑꯊꯛ ꯌꯥꯎꯕ ꯃꯌꯣꯝ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯕꯨꯡ, ꯅꯪꯕꯨ ꯀꯞꯇꯨꯅꯇ ꯑꯗꯨꯝ ꯂꯩꯔꯕꯣ? ꯁꯦ, ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯔꯛꯄꯅꯤ, ꯂꯧꯁꯤꯜꯂꯣ꯫ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯕꯁꯤ ꯄꯨꯔꯛꯂꯤꯕꯅꯣ? ꯑꯩ ꯂꯧꯔꯣꯏꯗ ꯏꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯄꯥꯔꯤꯅ ꯄꯤꯔꯛꯂꯤꯕ ꯆꯥꯅ ꯊꯛꯅꯕꯗꯣ ꯂꯧꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯅꯝꯗꯅ ꯊꯕꯥꯗ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯝꯃꯤ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯑꯗꯣ ꯑꯊꯨ ꯑꯀꯥꯏ ꯋꯥ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯗꯣ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯥꯔꯤꯒꯤ ꯌꯨꯝꯗ ꯈꯨꯜ ꯃꯤꯌꯥꯝꯅ ꯄꯥꯔꯤꯒ ꯊꯕꯥꯒ ꯂꯣꯏꯅꯕ ꯑꯗꯨꯒꯤ ꯄꯥꯔꯤꯒꯤ ꯃꯃꯥꯗ ꯄꯥꯔꯤꯕꯨ ꯋꯥꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯂꯥꯛꯈꯤꯁꯅꯨ,
Ngasidine laikhai tana wa ngangnadaba yaroidawri. Asi haiduna parigi mamado masanupabo halakpa ngaiduna leirammi. Tanjaduda parisu thongalomda tapna sanglakpada urami. Imagi bungo, nangbu imana haibasi tararoi khalabro. Ima, karim toroge. Masagi wadu tabada parigi mamado khul miyam laklaga hairamba wadu tamlami. Madu tabada parido sauning phawrami. Ima, makhoina hairaga hekta aina thabaga loinaba tokadaba nate. Awaba taduna leirabi adugi mateng pangbagi wadi khanade. Madugi ona tainabada midubu hena awaba piba haibasibu karamba chatnabino. Asi haiduna parido imungda sauna changkhirami. Parigi mamado masanupana haina tana yadaba aduda khul miyamna mama masabu inthokpa tare haina warami. Kanade madugi hingsabi adugi manakta chatuna izanupaga loinadanaba hairubana phagani. Ai hayengmak hekta chatlagi. Asi haiduna parigi mamado imungda changkhirami. Mathangi numita thabado masado ihei hainingdana imung manungda loisilami. Tanjaduda mapaldagi mina kaubagi makholtai haiduna mapanda tholaklami. Ine kana hangbano? Ibema nangla thaba hairibase. Aw, mani ine. Ibema nangga loinabada isanupado khul miyamgi wari nafam oire. Aduna matungda isanupaga loinagi khangano. Thaba parigi mamana hairibadu tabada wakhanda khajik nungaitaba poklami. Ine adugi oirabadi ai matungda ibunga loinadanaba hotnajagi. Ibema nangsu nasagi phibamdo khajik khangba phabani. Ngasi hairiba asina aroibo isi. Asi haiduna parigi mamado thabada wa akanba khara hairamlaga phet haidoklaga mayumlomda hankhirami. Thaba parigi mamana chakhrabada laimaida gate launa phamthaduna kaplami. Nongdamba karigino nangna aibo sukma puk thina tamlamliba. Aibo hojik phauba karigi hingatbiribano. Asi haiduna thabado pena kapjarami. Nakal amaromdana parigi mamado thongalomdagi phi kamlaga changlakpado parina urami. Ima, karai chaluribano? Asuk sauna halaklibadubo. Thaba haibi hingsabi adugi manakta. Ima de thabagi manakta di kedawa. Masagi wadu tabada parigi mamado mahakna thabada hairamba mayamdo tamlami. Madu tabada parido mamada pendana yenglaklami. Adabu mamada karisu hairamdana parido thuna thabagi manakta chenkhirami. Parina thabagi mayum yorakpa matamdadi thabagi yumgi thongjawdo sabak phaktuna leiba thengnarami. Madu ubada parido ingangakna thababu koithi thirami. Thaba nangbu kaida leige? Asi haiduna parido thababu kauduna koithi thirami. Nakal amaromdana thabado masado pendabana henmanduna makutta thauri ama pairaga khulgi maningda leiba chingdu tamna kalaklami. Aduga uzaw amagi masada thauri du kisillaga thauri yangi haina thauranglami. Nakal amaromdana parido thababu thiba phangdaba aduda ningba kaina mayumda hankhirami. Asomdana thabado thauri gongoi aduda munna yenglami. Handaki mapok asimagidi awa ana mayam se puduna taibang asi thadoklagi. Asi khana thabado thauri gongoi edo mangakta hukjilami. Asum tauna thabagi aroibo oikhirami. Thabagi ningamdana sikhraba thawai edo masadagi tapna manil onduna paithorami. Ngasidagi aibu apha apun taramba pumba koklagani. Aigi ining tawba ngamlagani. Asi haiduna thabagi thawaido pena noklami. Namit adudagi hauna khul aduda thabagi thawaina khul miyamda aki akhang mihat mipun toina piraklami. Ise ibema aidi khul sida leido bakirabani. Ibema aisuni karamba mikupta aikhoisu awa phomda tarakani khanbadane wakhalse pothafam khangdrabani. Asi haiduna nupi anido khul adugi oirakliba phibam adugi maramda khanarami. Matamsida
ꯈꯨꯜ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯈꯨꯜ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯊꯕꯥꯒꯤ ꯊꯋꯥꯏꯗꯨ ꯐꯥꯖꯤꯜꯂꯒ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯕ ꯑꯗꯨꯗꯤ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯥ ꯃꯄꯥꯅ ꯇꯠꯇꯅ ꯑꯣꯠꯄꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯊꯕꯥꯒꯤ ꯊꯋꯥꯏꯅ ꯐꯥꯖꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯕꯨ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯔꯕꯒꯦ?" "ꯏꯆꯦ ꯊꯕꯥ, ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯅ ꯇꯠꯇꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯦ꯫ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ." "ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯩꯒꯤ ꯐꯥꯖꯤꯜꯂꯤꯕ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯕꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯩꯅ ꯑꯁꯤꯊꯦꯜꯗ ꯊꯥꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯦ, ꯃꯇꯧ ꯀꯔꯝꯅ ꯏꯆꯦꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯐꯥꯖꯤꯜꯂꯤꯕ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ?" ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯒꯤ ꯊꯋꯥꯏꯗꯣ ꯈꯦꯛꯅ ꯈꯦꯛꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ꯫ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯏ ꯌꯦꯛꯄ ꯃꯤ ꯊꯤꯗꯅ ꯈꯨꯜ ꯑꯁꯤꯕꯨ ꯌꯦꯛꯍꯜꯂꯒꯦ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯑꯩ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯊꯕꯥꯅ ꯇꯥꯛꯂꯛꯄ ꯐꯠꯇꯕ ꯂꯥꯏꯋꯥ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯏ ꯌꯦꯛꯄ ꯀꯌꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯈꯨꯜ ꯑꯗꯨꯕꯨ ꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜ ꯑꯗꯨ ꯌꯦꯛꯄ ꯂꯣꯏꯔꯛꯄꯗ ꯏꯔꯩ ꯑꯃꯅ ꯈꯨꯜ ꯑꯗꯨꯗ ꯍꯦꯛꯇ ꯆꯤꯡꯁꯤꯜꯍꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯄ ꯂꯥꯏ ꯌꯦꯛꯄ ꯃꯌꯥꯝꯗꯨꯗꯒꯤ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯈꯣꯔꯤ ꯑꯗꯨ ꯄꯥꯏꯕ ꯃꯤꯁꯛ ꯑꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ "ꯑꯁꯤꯅꯤ ꯏꯕꯨꯡ, ꯋꯥꯔꯤ ꯍꯥꯏꯕꯕꯨ꯫ ꯑꯁꯨꯝ ꯇꯧꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯏ ꯌꯦꯛꯄ ꯀꯌꯥꯅꯤ ꯊꯨꯡꯂꯔꯤꯕꯁꯤ꯫ ꯏꯕꯦꯝꯃ ꯂꯤꯛꯂꯥ, ꯅꯍꯥꯛꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯁꯨꯛ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯂꯤꯕꯁꯤꯅ ꯀꯔꯝꯅꯅꯣ?" "ꯏꯕꯨꯡ, ꯉꯁꯥꯏꯒꯤ ꯋꯥꯔꯤꯗ ꯌꯥꯎꯈꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯅꯦ." "ꯀꯔꯤ ꯍꯥꯏꯕ? ꯑꯁꯦꯡꯕ꯭ꯔꯣ?" "ꯃꯥꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯂꯥꯏ ꯌꯦꯛꯄ ꯃꯌꯥꯝꯗꯣ ꯇꯣꯝꯆꯥꯗ ꯎꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯥꯗꯣ ꯁꯥꯎꯅꯤꯡꯕ ꯃꯤꯠꯌꯦꯡꯗ ꯂꯤꯛꯂꯥꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥ ꯇꯣꯝꯆꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯊꯧꯁꯥꯗꯅ ꯇꯣꯝꯆꯥꯒꯤ ꯂꯩꯐꯝ ꯇꯥꯛꯂꯝꯃꯤ꯫ "ꯑꯁꯣꯝꯗ ꯄꯤꯛꯇꯛ ꯇꯧꯕ ꯁꯪ ꯑꯁꯤ ꯏꯕꯨꯡꯒꯤ ꯂꯩꯐꯝꯅꯤ꯫ ꯑꯁꯤꯗ ꯄꯣꯊꯥꯕꯤꯌꯨꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯗꯣ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯥ ꯂꯤꯛꯂꯥꯅ ꯆꯠꯈ꯭ꯔꯕꯗ ꯃꯁꯥꯗꯣ ꯇꯞꯅ ꯐꯥꯊꯖꯔꯒ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯁꯦꯕꯣꯛ ꯑꯗꯨꯁꯨ ꯈꯨꯜ ꯑꯗꯨꯗ ꯊꯨꯡꯂꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯁꯦꯕꯣꯛ ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯊꯕꯥꯒꯤ ꯊꯋꯥꯏꯗꯣ ꯊꯥꯗꯣꯛꯍꯜꯂꯝꯃꯤ꯫ "ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯊꯋꯥꯏꯗꯣ ꯄꯦꯟꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯒ ꯈꯨꯜ ꯃꯤꯌꯥꯝꯗꯣ ꯃꯉꯛ ꯁꯨꯝꯃꯦꯠꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯁꯦꯕꯣꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯇꯥꯛꯂꯛꯄ ꯂꯥꯏꯋꯥ ꯑꯃ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯥꯒꯤ ꯊꯋꯥꯏꯗꯣ ꯑꯃꯨꯛ ꯐꯥꯖꯤꯜꯂꯝꯃꯤ꯫ "ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯖꯥꯅ ꯃꯍꯥꯛꯀꯤ ꯋꯥꯁꯛ ꯑꯃꯅ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯂꯣꯏꯁꯤꯜꯂꯝꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯊꯋꯥꯏꯗꯣ ꯆꯐꯨ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯊꯧ ꯇꯧꯕꯒꯤ ꯃꯩ ꯍꯧꯒꯠꯇꯨꯅ ꯊꯋꯥꯏ ꯌꯥꯎꯕ ꯆꯐꯨ ꯑꯗꯨꯕꯨ ꯃꯩꯅꯨꯡꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯗꯨ ꯂꯣꯏꯔꯕꯗ ꯈꯨꯜ ꯃꯤꯌꯥꯝꯅ ꯂꯤꯛꯂꯥꯕꯨ ꯍꯥꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ "ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯃꯃꯥꯏꯗ ꯆꯥ ꯊꯨꯡꯕꯁꯤ ꯍꯤꯡꯆꯥꯕꯒꯤ ꯈꯨꯗꯝ ꯅꯠꯇꯦ꯫ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯅꯕ ꯑꯗꯨꯅ ꯉꯁꯤ ꯃꯌꯥꯝꯅ ꯑꯋꯥꯐꯝꯗ ꯇꯥꯔꯤꯕꯅꯤ." ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯁꯦꯕꯣꯛ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯂꯤꯛꯂꯥꯗ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯂꯥꯏ ꯌꯦꯛꯄ ꯃꯌꯥꯝ ꯑꯃ ꯈꯨꯟꯗꯨꯗ ꯊꯨꯡꯂꯔꯤꯕ ꯑꯗꯨ ꯃꯥꯒꯤ ꯈꯨꯟꯗ ꯍꯟꯈꯤꯕ ꯌꯥꯅꯕ ꯂꯝꯕꯤ ꯑꯣꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯇꯣꯝꯆꯥꯁꯨ ꯃꯥꯒꯤ ꯈꯨꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯨꯅ ꯃꯇꯨ ꯃꯆꯥꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫